खुरुमजरी ISTV पामियंग ताबीर बसिंग तराम नोकचरी हौजिक मरोइबा पाउ ngasi high court manipur gi ahum suba judge wasak lokre manipur da sports university sabasi center gi mathauni manipur sarkar gi di lampi bani haina chief minister na phongdokre state asigi hiram kaya da sothari basing BJP manipur pradesh na prime minister gi manipur khongchat ta khangan gadawre amadi India team B manipur amasung India team A Nepal suba manipur polo international gi ahan ba semi final da thengna ani suba semi final da South Africa amasung USA sanaragani Howzima Pui Pau Handakta Nongna Hawkiba High Court Manipur gi ahum suba judge Khwairapam Nobin Singh wasak lokre Manipur da Sports University sabasi Bharat Sarkar gi mathauni Manipur Sarkar gi oinadi mafam chaba yenglaga lamkhak pibani haina Chief Minister o ibobina phongdokre hiram sta report ama High Court Manipur ki ahum suba judge hoina Bharat Sarkar ki Law Ministry na haplaglaba Justice Khwairapam Nobin Singh bu ngasi Mantri Pukri da laiba High Court Manipur ki Court number 1 da Chief Justice LK Mohapatra gi mamangda wasak laubu ki thoramadu da Manipur ki Chief Minister Okram Ibobi Singh Chief Secretary PC Lungkunga amadi atai Judge Singh susaruk yake and to the best of my ability, knowledge and judgment perform the duties of my office without fear or favor, affection or envy, and that I will uphold the Constitution and the laws. Wasapagi thoramadu loaraba matungda Paumi Singh na hangba wahangda Chief Minister Okram Ibobi Singh na High Court Manipur da Judge manga lehen bahibasi High Court na Prime Minister amadi Law Ministry da proposal tawraba matungda ayaba pigadabani adubu Judge mari leinanabadi mamangda ayaba piramlabani haibu wapam phongdoki Minister Government of India na yadiyaba adu mari di hana yare hana mari di yare ko jumji ahum surabani in due course of time moi directly lauba promote kai layaba adudi kanona khoigi high court na dum proposal do dum pirani da ai na ngamde high court na proposal iraga ko then law ministry president bu yaurini na Nakalamuram da Paumi Singh na hangba wahangi pakum piraduna Chief Minister Okram Ibobi Singh na Manipur Sangai Festival gi aroiba numita festival yawba lakadoriba Prime Minister Narendra Modi na Sports University sanana bagi jatra hunana basu apam lermani adubu permanent campus laitabana maramoiduna program adu cancel tokibane haki foundation so let tawuse ada permanent campus da tawningi na haiba adu higi session hoba yana ba kumal lampaki dudi January adwaida Sports University sabagi mafam ase Union Ministry ki team ama laklaga Deputy Commissioner Sports Director amadi Secretary Singapulaga khanbani maruena National Highway dagi irap laptaba mafam airport dagi lakpum matamda pungamagi manungda yogadaba mafam oigadabni hari masida option ahum lay madudi YTV local Kaksing Mayagi Laiching amadi Usoi Pokpi Mayadani Bharat Sarkar na Sports University asi thaningba mafam amada saba karisu kaide Manipur gi oinadi mafam piba kaktani admai tawda moina si selection tawren tharakpaneba akhoi state government gi karimta se laiteba Project su moino hongtok ke harchu any suitable site akhoi the most welcome Manipur manung da leiga doimni moina sidai da complaint leire problem nei dore haigadi sida tawrani haibda aidi akhoi the most welcome Manipur Sarkar gi oina permanent campus asi January 1st week da handover tawgni haiba wafam Chief Minister na phongdokiba leire haiki masida luribadi lam thiba matamda New Land Acquisition Act si leibana apanba mayam lei agricultural land soktana na bahona ba amadi state ki sel tingloidaba adu kaktene haiba wafam Chief Minister Okram Ibobi Singh na phongdoki Ministry na assure tawre hongani haibs leida amada hongazu Manipur manungdani akhoi di khas len ga leidna khotna ko hujik asi lawbusi state ex secretary pesat changadoine ba natra adagi agricultural land sokadoine ba adu soktaba adagi state ex secretary pesat tingoi doba adagi nahan khabar ga yam yaw hidna kautrukki asomdra lamlian na pige state government gi pesa chu tingdana haibdo timama chatlore adudi sing hakta sorok tagi phut yankhai phadi haiba chingya bokse singdum mayam loi tem batawa adu moi yade ISTB pawgidamak N Ranjan amadi Nauribam Phillips Mantri Pukri High Court Manipur Bharati Prime Minister Narendra Modi November 13 da Manipur da lakadoriba sigamari lenana security ki section thawang lokat pa hokre hiram kaya da sotariba singa si BJP gi maike dagi Prime Minister da khangal lagani haina BJP Manipur Pradesh ki State General Secretary Administration Moirangte Masni Kumar na Paumi Singh da phongdokre
ngasi jaipa su tekta leiba party asiga office da paumi singa unaba amada mahakna makha taraduna prime minister gi khongchat asiga mari leinana BJP office da nungthil pung mari makhairom taba matamda prime minister thunglagani masida state president leader singh amadi atei karmi chanirom na okani loinana mahila yuba morcha muslim amadi tribal isil inau singa loinana unaduna warol kaya pisingani hadi party office ki manguina Imphal airport ta thunglaba matungda sangai festival da prime minister sarukya gani ngasi DGP na luchingba Manipur police ki team amadi atei central intelligent kangbo sing laktuna BJP office ta section thoranga mari leinana thabak paikhat pa hokre haiba wafam asni kumana phongruki loinana party office ke su prime minister Narendra Modi lakpa asiga mari leinana sem saba hore mahak lakpa si Manipur gi oina di yamna khudong saba amani BJP gi maikei dagi Manipur gi hauzik oiriba haksel lambi thong agriculture amadi mahi masingna chingbagi matangda miyamna thengnariba khudong sadaba sing asi khangangani haiba wafam phongruki loinana program asi loiraba matungda prime minister na Nagaland gi damak nungthil pung mangarom tabada Imphal thadokhigani people की नौकरी में से गोल्डन चांस हमने हने लोग भी आए BJP की साइटेस में से हमने नुआई बाहर आउट हम होंगे the state से की लाइव प्रॉब्लम फिर नमक honorable prime minister कोई state की साइट की फजना मामूतान खंगना बकोई बोनरी मरोइना लंबी थोंग हक्सेल education अमदे कोई human resource agriculture sectors में से कोई हम करने कोई सच या फिर का कोई पार्टी की president की लिस्टिंग मखादा कोई मसी करीब पॉइंट करा कोई मोंदा highlight होना कोई होने जाए मसी खुदों चाबसी माहन दनबा माहना लाखों तन हराव ते आमना मा हनखिनबा मा बबुनि नवानबा मणिपुर द खुंदारेबा प्रजा सेक्शन खुदी मंगना कोई हराव तम ओफम थोई अमसुं ओपीओ हाइदना कोई तरफ तगे बीजेपी मणिपुर प्रदेश की तरफ तगे ना अपील तौजरी अमरम द कोई स्टेट गवर्नमेंट की साइटे सो कोई डायरेक्टर जनरल पुलिस डीजीपी ने लुसिंग अवांग थागे पुलिस फोर्स अमदी सेंट्रल इंटेलिजेंस में क्या लागना चेकिंग थाना लोकटपा होरे अमसुं कोई थाजे मददी स्टेट की होम डिपार्टमेंट सु अरे भी थाकता कोऑपरेशन पीने अमसुं मसे सोदन बगे असोंग थोकतना थोकनु लोना प्राइम मिनिस्टर बिसे से माइक पानो पांथोकने कोई थाजब थमजरी थौबाल डिस्ट्रिक्ट की मनुंग सनबा याईटीबी लकोंदा स्पोर्ट्स यूनिवर्सिटी सानबा सरकार ना थौरांग तवबु